PLA ga khutthoknabada Indian Army amadi KNF gi maikei da miyoi tara hena sire Myanmar amadi Indian anigi lonaba border pillar marfu taret ki kamjung district ki tainaba yengupok khul manakta Manipur gi lalhulu PLA ga Indian Army amadi KNF ga apun bakangbu ga khutthoknabagi thokta Indian Army amadi KNF gi apun bagi maikei da miyoi tara gi mathakta asi ana yaukre hari thodok asi matangda pause asina pau gi source amagi matung ina khutthoknabagi thodok adu da ngasi ayuk pung ani gi makhairom tarakpa adwaida haukibaga loina ayuk pung taruk makai taramdai phaba maikei ani da kan mongda khutthoknaki hairi khutthoknaba adu da PLA gi lanmi sing KNF gi kem amad thugai kibaga loina na afaba makal gi nongmai taruk lawba ngamhore hairi thodok thopom gi akoi bada leibo lobuk yawbo mafam kharda KNF gi lanmi sing oigani haina thajaba asi baksang tara hen ta duna leire hairi khutthoknaba da saruk yakiba Manipur gi yawol lanmi asok apan nangkhre hairi adubu soklaba sing adu hojik thoina khudong tingai oidre hari pawasina hai Myanmar ga tainari ba mafam amada leiba Manipur gi lal hulup amagi kem da Kuki lal hulup KNA B amadi Indian Army gi apun bakutpu amana attack tauna ba sangsilak pa mafam adu da leiri ba lal hulup adu gi lan missing na mangchuna na paw phangbada gi KNA B gi lan missing adu mafam adu da gi tak thokraba matung border pillar marfu ga taret ki kamjong district ka taina ba yangopok khul manak ta khutthokna ba gi thodok adu thoki bani hairi